Impal. Kukizo Singh na sathok sasin taubada thingba thamagi mayokta Kukizo CSO Singhi Working Committee na Imphal Dimapur lambida matam kaktaba economic blockade ki khongjang changsinba hokre. Hayang pangthokadaba World Indigenous Day ki thawanga mari lenana United Naga Council na athingba thamlakpadagi forum asigi President Asam Kasar from thadokre Rohan Film bo President in charge oin hapkre. AHPI Manipur chapter the affiliate Toba Analayang Sangsingda PMJAY scheme matam khara leblagani haina phongdorakpadagi scheme asigi matengna dialysis tawri patient sing kokta khot hapna re. Amade Wangu police station konba Wangu lamkhai da thokiba lambi khudong thiba thogok amada naha ani lekhidrei amana asopa nangbadagi lekanakhre. Kurumzari ISCOM MANIPURI pau mideng tabiri ba khwai puno mopu taram na oksari hoje pau sandokna bizari Naga ki lamfauduna German road Tiger road semba yaroi lambi ase semduna illegal drugs sing puthok pusin tawa yaroi Naga singi lamda suspension of operations su camp sing thamba yaroi haiba demand sing yauna tongan ba demand kya tanduna Housing Naga Foothills Coordination Committee FNCC na Kukizo singi lambi fauna na fam oiba Kangpokpi dagi Churachandpur taba yaba lambida athingba thamduna sathariba banasigi mayokta Working Committee of Kuki Civil Society Organizations WCKCSOs na ngasi ayuk pung tare taba matamdagi hauna Asian Highway amasu oiriba National Highway number 2 Imphal Dimapur lambi paringda matam kaktaba economic blockade ki kongjang changsinba hokre ngasi ayu Kangpokpi district headquarter da masing yamlaba nupi singna lambida thoktuna lambida lakpa gari sing sek tawbaga loinana nongmada changtaba yadraba polam sing puduna lakpa gari sing athingba thamkhi emergency services amadi medical transport sing dia thingba tuda konsin khide panbayabati Working Committee of the Kukil Civil Society Organization WCKCSO na tha sigi tarukta Kukizo singna sathok sasin tawada Naga singna athingba thamlibasi pung kuntra tarukki manungda komthok trabadi National Highway number 2 da total blockade ki khongjang sangsilagani haina khangan kibasu laikhrabani Indigenous Peoples Forum Manipur IPFM na host oiduna hayang pangthok na namba thorangliba World Indigenous Day gi thoramda Naga amata saruk yaba yaroi haina Naga furup ki mapung oiba lup ama oiriba United Naga Council UNC na khangalakpadagi IPFM gi President Asang Kasar na ngarang forum asigi Vice President da se thaduna fam thadokre Asang Kasar na magi resignation letter du da hai Naga amoina Naga singi mapung oiba lup ama oiriba UNC na laurak pawarep amade apambabu ikai khomna mu utba haibase mahaki oina tangai fadaba thodang amani panbaya badi tha sigi tang tarukta North East Indigenous Peoples Forum NEIPF na thadorakhiba serolamada Manipur da pangthoka doriba World Indigenous Day ki thoramasi NEIPF na stinduna awang nupoke state singda pangthoka daba thoram singi sarukama oina pangthoka dabani IPFM da supna tagi thoramadu host tawgadaba khaktani IPFM ki President Uriba Sankasar ga Thauramasiga personnel oina hiramasiga mari amata leinade masida UNC na Sankasar da atamna aki akhang pohalapa senga pafawi UNC na Naga singda chapsaba marama mata pidena Thauramasi disrugya yaroi haina pautak piribasi yaning de hairaduna UNC na Thauramasi busiliba NIEPF amadi host oigadoriba IPFM da sengdok piu Hai Kibble Lake Krabani, Maragasida, IPFM President from the Ngarang resign, Daukraba, Asang Kasana Tadropa Sengdok, Jerolamada, Mahangna Hai, IPFM High Pharmacy in Kumjali Singing Tarama Pangi, August Mangada, Safong Lakibani, High Pharmacy, Guwahati the Best Toba, North East People's Forum Gimakada, Manipur Scepter Moin Labani, IPFM na hek Safong Lakpadagi Hona, Manipur Yellow Furup Singi, right, Amadi recognition Singi, Damakta Tabakaya Taudana Lakli. Hayang pangthokani haina thaurangliba World Indigenous Day lisingani kunmanga gi thoramasisu mangjawnana tha ahumuki mamangda leibak sinba thungna khangan kiba laikhrabani
Matamatuda, Nagagi CSO Matana Yaningdaba Fongdokiba Lakide, Adubu Tauramasi, Bangtok Nava Taurampuna Magloiraba, Madi, North East ki delegates Singi tickets to confirm Tokraba Matamasida, UN Sting and Tauramasi, Nagama, the Sarugyaba Yaroi Haina, warning Taurakiba Sima Angapafawi Haidi. Mahakna Makataraduna, Naga Furuki is Elena Sting CSO Signasu, IPFM na Loriba Taudanga Sibukang Biduna, Handak Torak Libawa from Silebak Miyangi Mamanda, Serana Sakidana Ponaminase Haina Apil Taurakli. Maragastida Indigenous Peoples Forum Manipur IPFM General Secretary Ramta Hongbe Newmay na Thadaropasero Lamada Forum Asigi Vice President Rohan Filembo Anova President Amakhandri Bafawa Forum Asigi President in Sars Oina Kale Haina Fongdorakle Anova President Amakhandri Bafawa Rohan Filem na President Amanalofam Thokpa Thaudang Puna Magloragani Hairi Panbayabadi IPFM na host oiduna North East Peoples Forum Gimit Makada Hayang Imphal City Convention Center da World Indigenous Day gi Thorom Pangthoknana ba sem saduna leiribani Thasigi Tangmanga the Association of Healthcare Providers of India AHPI Manipur chapter na thokiba sero lamada India lengak na haudoki ba PMJAY scheme gi makada beneficiaries singna analayang badasang kibasen phamsing Mari Lainaba private hospital sing da reimburse tawbidana Lairakpa maram na hairiba scheme masigi makada piram ba khudong sabasing thasigi tang tara taruktagi hauna matam kharagi oina leplagani haina phongdorakpadagi Dialysis treatment mathau taba patients sing di kokta khut hapnare AHPI Manipur chapter gi matungina matam koina reimbursement fanglaktabana maram oiraga AHPI Manipur chapter da affiliate taba private hospital clinic amadi diagnostic center sing ningthina mathau pangthok pangamlaktabadagi hairiba ware basilawani maram asina Sayulamada dialysis ahumrak tawba mathau tariba patients singi punsik kanbada chawna mateng oiba PMJAY scheme asi amuk hanna chatna hannaba private hospital clinic amade diagnostic center singi fangfam thokpa reimbursement sing athuba matamda pithoknaba mari leinaba authority singda pauta review haina patient parties singna governor Ajay Kumar Bhala gi puning jingsilakle Lambi gi khudong thiba thodok amada ngarang numidang saurakna pung mapan rom taba adwaida mioi ani lekhidre Wangu police station gi phangba pawgi matung ina thodok adu Wangu police station na konba Wangu lamkhaida khamdona leramba Tata truck amagi maningda Wangu romdagi mioi ahum tongdona lakpa Vespa amana masa matomta thomjin badagi thokhibani laibak thiba thodok adu de lekhidraba mioi ani adu kakjin khunau awang kaithel lekaidagi mayang lamam Vishal sahi kun apokpa M ibohalamadi maisnam ngongo sahi 38 Apok PM Inaw Devi Kawi Asokpa Mioy Aduna Khumuksam Nibhas Kawi Hairi Mahak Janims Hospital da Pukhalakduna Laikanari Laikhidraba M Vishalamadi M Ngongo Kaksin Khunau College ke Student Union gi thaupuba Mahiroi Singni Thodok thokfam aduda Wangu Police Station gi team amana satuna thizilaba matungda case ama lokhat khibaga loinana Laikhidraba Mioy Animak Janims gi mokta thamkhre hairi Maitai Salai Thiam Atopaming Leo Mihata Chenari ba Maitai Mioy Singh Adubu Hakpa Serak Review Haiba Memorandum Ama Manipur Governor ki maphamda Pisin Kibadanatana Mihat Asida Chenari ba Singh Ain gi eba subsave action lokhat pinaba amade court na asum aran puthok piu haiduna ima ibel kiana khongjang sangsinduna laklingai cheirakta mihat asira chenari ba singa naknaba myoy singna judicial custody de leiri ba singbu mra leite haiduna asumba sana ba honarakliba thawong yaning de haiduna ngase sana konung mera paibi wangkhai angom lekai mera paibi amdi wangkhai gi tongan tongan ba mera paibi singna wakat mifam sathakre hairi ba wakat mifam aduga mari leinana maitai salai gi apokpi thiang karuna na phongdok kibada Maitai Salaibu Minungsi Laitana Hatpada Senari Pamyo Simu Maralgi Matungina Fangfam Thokpa Sairak Adu Fanganaba Haiduna Governor da Memorandum Ama Pishin Kiba Matamda Governor gi Maikai Dagi su positive over response Bibi Rakraba Matung Ngasi Fauba Mihat Asiga Mari Lainana Asuma Well Amata Fangdana Lady Amadi Asuma Well Fangdringai Jairak Asida Mihat Asida Chenari Pamyo Singi Maikai Dagi Makoy Si Maralaiti Haiduna Asumba Sanabu Honorapa Silaibak Tibane Hairiba Maitai Salaya Sibu Hatpada Senaba Mioy Singh Athuba Matamda Maralgi Matungina Sairak Review Haiki Next Sing Bayabade Hauki Bazalagi Tang Taru Kinungtilda Kaibulamzau Police Station Manustana Thoki Basatna Khana Sainabagi Thodogama Dakwa Kaitel Konjang Laikai Dagi Pinky Kawinu Piamana Imphal East Ki Palace Compound
गोविंदजी रोडतगी मैतै सलाई थियामबु थांगना थिंदुना हातखेबा थौदोगदुदा चेनबनी हाइबा मियोय मरी पुलिसना फाखरबा मतुंग हौजिक जुडिशियल कस्टडीदा थमदुना मखा ताबा इन्वेस्टिगेशन की दमक रिमांड चथनबा लेरिबनी हाइरी इसाजे हातखिबा मतमदा आई इसाजिगे अचुम्बजे पुथोकपिगनी हाइबगे ngasi famjabane adubu ai isasina hojise aranba loimak tare maga chaminaiba misingna sarau silaga puthokibane aduduga ngasina chau silaga puthokiba mayamna achumba charaga mayam mangda achumba charaga moina darna phangolaktana ama tawdana ai isasi loimadna chire ai chadudi sigre hala roiba phandama pusimage ado isaga le minamba ai tomda taure aduna moi myamne loimak somya ai social media da thakala iba mokoli ba mayamje hari moi chume thadok bigro yare ai jaga ge dang le hone ai jale ge de ai mo ja ko piro tu da ya la ka de ge so de pangane no le me piro moi gro ba hana kan de ge moi no muk chik chep tare ba di cha doi ta ge de mama moi na nga si mayam mang na no wakat sa ne ba ai ja si gre ko moi myam na atna puto ha to pi gre ba adoi ta ge de ai ge mi jang jang gale je da ba ge de ai mo ja piro ado no ya chum noi noi oi gro ba ai na chi ge da bak ta ai na jangal le je da ba ni na ai ge governor da to ai je re governor na to ke batik jab ta chana to be police ke side da jo to ke batik bazne se pi re to moi achi go ai ja je puto ba che na ke ba moi na ato mana le ba ato mana le ba ai ke da wa ba na ai ado la wa ai ado ai mama moi na ita moi na po ma ka me na kan bro ai po ma ka me na kan bro ni na me wa ni ki chan le ai ja si ba ka ta ma le na 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 ai ro me a na ato mo le ka de le ai ja ke lo ma se pro ko ato ma na ji na putok pe ya ai ja ke ato ma na putok pe ya तसेंग हाइरगदी मसीदा आइन बिचार तौबम लोइसंग लेरिसिगी मायोक्ता मयामना तौनिंग तौरगा आइन बुखुत पाइदन सिजिनरगा तौनिंग मगोंग तौदुना अरानब बिचार चथबिरकनु हाइरिबा पोचिदैदा मयामना अचुम्ब वायेंजे लाक्ट्रिङैदा मयामना मा चुम्मी नत्रगा लाली हाइबसे मसा मसागी माई मागी कम्युनल की नाइनबा लेकाई लेकाई की मागी फुरुप की अपाम्बदा चटपीगनु तसेंगना मिहाटपदो पुथोकपगी लंगलांदन गिन चप चाबदो पुथोक्ट्रिङैना अचुम्ब वायेन फंग्रिङैदा मयामगी मा चुम्मी लाली नत्रगा यावी यावदे हाइबदो अदुदो मयामगी लेपा वारेपना नते हौजिकी कोर्टा यौग्रबनिना वायल बिचार लोइसंगना चथबिरकपा अचुम्ब मोंगदो अदुदा तौबिनबा मयाम से निंगसिंगजबनी अखोई लेगिद्रबसिंगी अवाब फोंदोकपसे लोइगिदा ngairi mamaगी मैसाक से ngasi फावबदा कोकप नाइद्री मसा मथंदा ममाम चादा लेजरमबसे याम अवाब खांगबगी मथकदा अमु हेन मै चुबीनबा मयामना तौबिगनो अचुम्ब बिचार सु पुथोकबियु मसी हाइजरगा लोइसंजरगे डे केयर केमोथेरापी यूनिट अमंगसी प्राइमरी हेल्थ सेंटर हेंगांगदा डॉक्टर एल इंदिरा देवी चीफ मेडिकल ऑफिसर इम्फाल ईस्ट डिस्ट्रिक्ट न हांगदोखरे ngasi gi thawram aduda pradhan administrative committee हेंगांग के जेंता आरकेसी एसके की कमिटी मेंबर एच इबोतोंबा सीएमओ इम्फाल ईस्ट डिस्ट्रिक्ट की स्टाफ सिंग अमदी अकोइबगी मियाम न सरुक याखी सीएमओ इम्फाल ईस्ट ना थawram aduda हाइखिबदा इम्फाल ईस्ट डिस्ट्रिक्ट सौराकना कैंसर पेशेंट चहुम लई ngasi हांगदोकलिबा डे केयर केमोथेरापी यूनिट असे नॉन कम्युनिकेबल डिजीज सेल की थबक थोरम सिंगी सरुक अमा ओइना हांगदोकपने मसिदा मरु ओइना ओरल कैंसर ब्रेस्ट कैंसर अमसुंग सर्विकल कैंसर की लायंग पथाप सथगने मियामना वाना मतम मांगना सेल तिंगलगा सेबारी यावगी खुदोंग सादबा कया कैंसर ट्रीटमेंट दा थेंगनबा अदु खरा मखैदी ngasi हांगदोकलिबा यूनिट असेना मपूना थौजान बिदुना माई पाकलबदी कोखनबा ngamlagani CMO इम्फाल ईस्टना कैंसर पेशेंट सिंगसु हॉस्पिटल असिदा उनादुना कैंसर पेशेंट सिंगी पुंगनिंग थौगतपिखि अमसुंग पौताक कया सुपिबिखि सरुक याखिबा मियामदा NCD सेल इम्फाल ईस्ट डिस्ट्रिक्ट ने कैंसर की मतंगदा मियामदा भाव तानबा वफम कया थमखि थौरम लोइसलपदा ओरल सर्विकल अमदी ब्रेस्ट कैंसर के स्क्रीनिंग कैम्प अमसु तौखि नॉन कम्युनिकेबल डिजीज की मतंगदा डेटा एंट्री ड्राइव अमसु पांगथोखि
Peace and Development Coordinating Committee (PDCC) amasung Challenges Youth of Khundrakpam AC gi mute sing ngasi yumnang khunau da leiba Luki Sanglen da paugi mifam am pangthokre mifam aduda Eljoy Singh President PDCC James Leisang Them President Challenges Youth of Khundrakpam AC namaru aiba mioi sing oina sarok yakhi PDCC gi President Eljoy Nahai haukiba August ki tang tarukta Classic Hotel da bangthokiba apunba mifam amada Manipur gi luraba tangka kayada asoba daita lauduna lakhiba Sing amadi tamda laiba se so sing apunba mifam ama pangthoki mifam aduna santi gi ahanba khong thangjin pani haina laujabaga loinana khongthang adubu lup ani asina taram oksari hariba khongthang adubu negative oiba wanthok amada kana gumba mioi amatana social media da post tawbiganu Apunba Manipur amagi saktam kaihandana thamnaba amadi mase tahandana bu honabada ekhoi khutingmakna daita lauduna mifam adubu taramna okminasi hairi Manipur leiba indigenous people si aduga Manipur peace pamba Manipur development pamba infinity kahin ningaba phai punam oidina marata alkoigi thamjani ofamri social media की उठांदा कना करीना सोसाइटी हो भी है ऑर्गेनाइजेशन हो भी है और इंडिविजुअल रना इंटरेस्ट हो भी है कना गुबरा असिगुलबा यामन कम्युनिटी रखो याबा अदुगा पीसफुल ओयना की कोंखांग खानी पर सोंदा संसन बा सजेशन पीबे की होता ओना कइना पर होंदा रना युगा फ्रीडम ऑफ स्पीच फ्रीडम ऑफ राइट नि हाइबी कइनो होंदा फोंदो को गुबरा चिगोसी तो बिगो हाइजना PDCC की मायेगी चैलेंजेस यूथ ऑफ खुंड्रापम की मायेगी हन्ना नापी तौजनी अदुगा कईबा सजेशन पीबीबा अदुगा सेसो सिकाउबा मयाममा रनाइगी ओगी मणिपुर की पीस फोरनर बगी बदुता तुबा शांति ओबा निरम दमो ओनना बगी दमोता हाइबा मथक बजट की बदुम सिंगसिदा फुल कोऑपरेशन पीबीयू Wakhalol Manaba Apunba Wama Kanglaipak amadi All Manipur Private School Welfare Association na yanakibagi matungina lamdam asida ngasi fawa paring naina leptana sangsinduna lakpa laikhidraba miyangi lusing purel singsubam Oza akabagi photo lamdam asigi mahitam fam sangsingda thetuna lakhibadu matam khara leplurba matung ngarangdagi amuk makhatana photo thetpagi khongjang Sangsinba hokre Wamagi President Moirangthem Naukhomba mitai na luchingduna Wamagi thomi kyaga loinana sangsin kheba khongjang aduda Imphal West ki mafam manga haibadi Khuman Mahikol Mayang Imphal Surrasi Elite School Mayang Imphal Mahisindam Sang English School amadi Sanatombi High School Mayang Imphal Konsak Sanambam Thambau Higher Secondary School Mayang Imphal Bazar amadi Bisakmacha Vidya Mandir Chabung Company Mayang Imphal da chatuna Oza akabagi photo khusinakhi Wamagi khongjang bu sogatuna school ge oja singna supungning thogat pirakpaga loinana sel gi mateng kya supang birakhe loinana Wamagi khongjang bu sogatladuna kosem gi secretary Asini Kumar na susen fama soba amasu mateng pangkhe Senior Artists and Technicians Association amadi Manipur State Film Development Society na sinduna MSFDS ki auditorium da nungthil pung ahum taba matamda SN Chan Ningsing Manapi bagi thoram ama pangthokre thoram asti laikhidraba lamdamasi ahanba Manipuri Film Director SN Chan ge chahi marifudra suba mapok numit ka mari lainana pangthokpani thoram asti da Wangkhai SC MLATS Arun Kumar Asif Guest Film Critic Sri Megha Chandra Kongbam na Guest of Honor Sri Khangemam Kuleshwar Chairman Film Forum Manipur na Guest of Honor loinana Katagi President Sewani Maina Thormapu ina amadi Saknai raba mioi kyana saruk yakhi Manipur Film gi Saknai raba filmmaker Sri Aribam Syam Sarmana jingba mioi kyasu thoramasi saruk yaduna laikhidrabagi photo da laisu katki thoramasida Manipur da lairiba artist ahal laman kayabu ikai khumnaba utuna asamba khudol kyasu tamkhi thoramasida laikhidraba SN Chan bu ningsingduna SN Chan na Manipur film bu chaukhatnaba film bu kannaba honakhiba kayabu ningsingduna singthakhi loinana thoram loisalakpada SN Chan na direction tawba film Brojendra gi luhongba utuna miyangi pungning chingsinkhi
Department of Home Science Dhanamanjuri University na sinduna World Breastfeeding Day gi thoram ama ngarang DU gi campus da pangthokre thoram aduga mari lainana poster card amade slogan competition su pangthokhi thoram asigi makha satharakpo oina ngasi competition da makok mathang taraba singi ming lauthokhi amade mana mathun su yanthokhi Dhanamanjuri University Home Science Department ki Head of Department Dr. Thoksom Dainana wafam kya su thamki Thobal College Thobal gi humfunithui suba mapok kumon numit pangthok pagaloina na tongan ba manamathum singyen thopagi thorama mangasi college asig multi-purpose hall da pangthokre Thobal College Teachers Association TCTA amasung Thobal College Student Union anina puna sinduna pangthokiba thorama duda college asig principal Professor A Nabasandrana athoiba mithunglen TCTA gi president and ibobina thorama puamade English Department ki head associate Professor Dr. K. Tezrani Devina Akhanaba Mithunglen Singh Oina Sarugyakhi Ngasigi Thoramadu the National Amasung State ki thakta mari Manipur University amasung college na singba tongan ba competition sing da makong mathang taraklaba mahiroi sing da sale citation amasung trophy na singba sing yanthok tuna pungning thogatki athoiba mithunglen gi warolda Principal Professor A. Nabasandrana Hai Mahiroi Kudingmak Hotpu Hotnarabadi ngasi lanthokli mana asi loinamak fangbayai Mahiroi Kudingmak na punsida mai pak triba fawa hotnaba leploige haiba wakal thamsi haiki Horongi sarokama oina ngasigi mithunglen singna luchingduna College ki foundation stone amadi College Lairembi ki mafamda leisu katuna ikai khomnaba sotki mapo kumo numit thoromaduda College asigi mahiroi singna makhal makha kayagi cultural gi thoroma amadi haithoi singthoiba kaya sumiyamda utki Technopal District ki Manung Sanba Palel ki Maring 5 village talaiba Marem Wilbur amadi mahaki apokpa Marem Molungtharna Pangolin amakallaba matung Forest Department ta sinarakre Pangolin adu ngasi ayuk Saibol village ta thengnabadagi fazinduna thamlaba matung Forest officials singda pau pirakhibani hairi pau pirakpaga khudakta Technopal Forest Division gi DFO Mahamuda Begum gi pautak matungina Technopal Forest Range ki Range Officer MD Salauddin gi midyang makhada Forest ki staff sing changsenduna Pangolin adu lokhatkhi Pangolin adu Marem Wilbur amade mahaki apokpa Marem Molungtharna Forest staff sing da sinaraktuna lokhatluraba matung Technopal Forest ki staff sing na Sadar West Range ki Langol Reserve Forest ki manung sanba lamdeng gi safagadaba chingi area amada thadokre hairi singi area singda sapharaba matung Forest Department da sinarakpa ngasi asina ahanba oiramba yai Marem Wilburna ngasi Saibol village tagi Pangolin amabu fazallaba matung Forest Department sinarakpada Technopal Forest Division gi DFO Mahmuda Begum na thagatpa su fongdorakhi Naurem Birahari College Khundrakpangi Department of Mass Communication and IQAC amadi Manipur University Manipur Photography Club anina khusamnaduna World Photography Day ga mari lainana sinba ani suba state level photography contest listing ani kunmanga tha asigi tang taruk tagi haukhre contest asigi thimna elation in the photograph haiba asin oiri contest asida saruk yariba amadi saruk yaningba class 10 pass tawraba Manipur gi mahiroi singna tha asigi tang kunmanga fawa masa masana kaplakpa photos sing adu entry tawba yagani hairi loinana contest asida entry tawrokpa photos sing adu tha asigi tang kun nipan dagina kontra fawa miya mamang da utpagi exhibition ama pangthoklaba matungda exhibition asigi aroiba numita makok mathang tarakpa singi ming lauthokani contest asida ahanba anisuba amadi ahumsuba position tarakpa singda merit certificate ka loinana mathang sitna lupa listing ahom listing ani amadi listing amagi oiba sel gi mana lanthokani Masida natana lupa listing ama amadi merit certificate yauba MPC Critics Award amadi consolation prize ahum ama su lanthokani hairi Lakliba August ki tang 15 da pangthokadaba Humphudra mapan suba Independence Day
का मरी लेना लेबाग असिदा पांगथोकलिबा हर घर तिरंगा गे सरुक अमा ओइना ngasi डिस्ट्रिक्ट एडमिनिस्ट्रेशन थौबाल नस्तिंदुना तिरंगा रंगोली अमदि तिरंगा राखी की कंपटीशन अमा पांगथोखरे थौबाल मेला ग्राउंड की कम्युनिटी हॉल दा पांगथोखिबा कंपटीशन अदुगा मरी लेनाबा वारोल पाउमी सिंह दा पिरादुना डिस्ट्रिक्ट थौबाल हना कामई IAS ना हाई लाकदौरिबा इंडिपेंडेंस डे गा मरी लेना पांगथोकपा कंपटीशन असिदा माहिरुई सिंह अमदि सेल्फ हेल्प ग्रुप की नुपी सिंह सरुक यादुना पांगथोकलिबा असिगिदमक्ता थागतपा फोंदोकले लाकलिबा था असि तरामाथोइदसु पुलिस डिपार्टमेंट गा खुसमनदुना तिरंगा बाइक रैली अमदि पांगथोकनी थौबाल मिनी सेक्रेटरीट था असि तरामंगा दा पांगथोकदौरिबा इंडिपेंडेंस डे गी थौरम असिदसु मियाम सरुक याबिदुना थौरम असिबु माइ पाखनसि हाइनसु डीसी हनाना मियाम दा अपील तौखी connection with the celebration of 79th Independence Day 2025. District Administration Thobal Nasu Tiranga Rangoli ka Rakhi competition se pangthokpani masigi competition da participants miyam lae from schools, students, aduga self-help group, nupi miyam lae general public dagi aduna asi participants to bagi damakta yam harauba phongdok chabane akhoi district administration side dagi and lakadaba 11 dasu akhoi ki tiranga ki rally se district administration na pangthokani and in coordination with the police department bike rally so conduct togani haibage and for the coming 15th August da mini secretariat thobal sida Independence Day pangthokani aduda public general public mayamna su saruk yaubiraga asigi Independence Day se fazana successfully implement tose conduct tose haibdo mayamda haibage लेबाक सिंबा थुंगना पांगथोकलिबा हर घर तिरंगा कैंपेन के सरुक अमा ओइना निफुनिपा सुबा CRPF बटालियन सिंदुना ngarang tree plantation program ama Algalapur Primary School Jiribamgi Mahiroi Oza Singamadi Kunja Singyawna Pangthokre Thoramasi Maru in Miyangi Lanthongak Sinba Miyangi Punsikan Bamadi Maraibak Nungsibagi Wakalulda Haurakliba Naha Singbu Thawa Yaw Nabapandam the Pangthokpani Hairi Thoramasida Indiagi Machu Ahungi Firalamadi Aho Atum Sing Suyen Toki Thoram Asida Nifunipan Suba CRPF Battalion ki Commander SS Sezwal Second in Command SS Mukesh Kumar Sevaria Amadi Assistant Commandant SS Rohit Kumar Pathak Amadi Kumari Ranjita Susarugyaki Thoramaduga Mari Lenana Commander SS Sejwal na Haikibada Ngasi Pangthokliba campaign Asina Imalai Baki Damak Thawai Katkraba Laikhidraba Singna Kathoklamba Aduna Aikoi Ngasidi Ningtamba Fanglibani Haibase Nauhauna Ningsing Hale Lehoriba Aikoi Nasu Opunba Lingjela Madinungsichana Hinduna Saukhat Balamdam Ama Ohelasi Loinana Mahirui Singna Lamdama Sibu Asengba Sangba Amadi Apunba India Ama Oina Bahonabada Thauna Hablasi Haina Fongdoki Sri Sri Anu Mahaprabhu Savayat Samiti Nabadip Dham Manipur Rasbari ki Chairman Oibiriba Rajkumar Ranjit Singhbu Radha Madhor Cultural Organization Manipur ki official member Singh na okpagi thorom ama pangthoki thorom asida ban mahotsav ki thorom ama su pangthoktuna usara kyasu thorom mafam moriba lamsangda pangthoki Rajkumar Ranjit Singh B Gopal Sharma President Radha Madhop Cultural Organization ex MLA Subhash Chandra Soibam Social Worker Oinam Roman Singh Lukram Manglembi National Awardee and Advisor of RMCD Manipur amasung Ningthemsa Ongbi O Sorojini Devi Chairman gi Loinabina Thorom Asida Saruk Yakhi Thorom Asigi Makha Tarakpada Rajkumar Ranjit Singh B Gopal Sharma amasung member Singna Ujarakya Thaki Malimgi Aingasagi problem Mayok Nariba Asitagi Kharada Oiraba Sukanba Ngamnabagi Pandamda Thorom Asi Pangthokpani Haiba Wafam Chairman na Sabhada Thamki Layoi Kraba Ipaipo Singna Thambiramba Miyoiba Khunaida Kanaba Kya Piriba Huyela Longi Numit Thorom Ngarang Manipurgi Mahailoi Sangkya da Paksana Pangthokna Khrei Numit Thorom Asi Maru Oina Huyela Longi Mahiyasida Taksi Khase Thogalon Sarit Sarak
Saibi Sangdamnaba amadi Punsirol Sajel kaya yauriba si Malemda Paksana Khanghanabagi Pandamda Pangthokpani hairi Ningsingba yai Haukiba Ingkom Jali Singani Tara Taruki August ki Tang Tereta Kumal Lampak Fencing Holda Lamdam Masida Leriba Sintam Sang Sing Kayagi Sintak Purel Lamadi Thau Purel Lop Humpudra Henbana Amato Ina Punduna Apunba Manipur Huyela Long Lop Safongki Numit aduda Sintak Purel Singna Huyela Longi Mahi Ase Yokhat Daba Yade Haina Warep Laukibaga Loinana Numit Asibu Huyela Long Numit Haina Apunba Lupna Lauthokibani Khangabok Assembly Constituency ki Unit 35 by 32 Committee MP UC Unit Secretary Oina Thaupurambi Sangayumfam Pulai Pokpidagi Mistress Hamida Chahi Yankhay Humdoina Tha Sigi Mari da Lekhidabada Khangabok Block Congress Committee AICC amasung BMCC na punna senduna Lekhidrabi ki damak awaba Phongdokpagi thoram amangasi Wangbal da leiba Congress Bhawan da pangthokre thoram aduda Khangabok SC MLA Okram Surja Kumar Hanagi MLA Okram Landhoni Devi, KBCC ki Working President Tes Ibomsa, MPMCC ki VP A Sanatombi Devi, DMCC ki President El Nganbi Devi, BMCC ki President A Tampasana Devi, DMCC ki Thobal ki General Secretary N Anita 35 by 32, PUC ki President MD Satar, BCC Khangabo ki former President MD Hussein, Working President Tes Ibotombi amasung Thobal District Congress Committee ki President N Lukhoy Yauna, Party ki Thongmi Kyana Lekhidrabagi Maphamda Laikatuna Amadi Dua Pangthoktunai Kaikhumnaba amasung awaba phongdokhi Congress Party ki damak 35 by 32 MPUC ki Unit Secretary Oina Thaupurambi Kathoktuna Laklabi Mistress Hamida na Lekhidabada Mensinba ngamloroi daba mangjaba amani mahakna Lekhidabada awaba amadi Kaikhumna uchari imung manunggi awabada saruk yazari haina MLA Surja Kumar na phongdokhi Makha tarakpada sanabagi pawong lobirasi. Zone ki tang tarukta ki District Kang Association Jiribam na Sinduna Jiribam ki Dibong Khunau Community Hall ki Kang Sangda Kang Khotara Taruk na Sarwyadu na Sanariba First Mixed District Kang Tournament Lisingani Kunmanga ki ngasi sanaki ba final match ta YLC Dibong Khunau Jiribam na Yawol B Champanagar bu Panjil Taramanga Taramathoida Maithiba Piduna YLC Dibong Khunau Jiribam na tournament asigi champion aduga Yawol B Champanagar na runners up takre ngasi ki match asi L Ranjit Kumar Singh E Dewan Singh amadi H Inau Bisak Singna referee amadi scorer oiki ngasi final match asida administrative committee Dibong JP gi chairman RK Nobin Sana Singh District Kang Association Jiribam gi president Des Mangi Maitai retired teacher S Sideshwar Singh amadi social worker K Chinglembi Debina mathang sitna chief guest president amadi guest of honor oina saruk yakhi ngasi sanaki final match asida Yawol B Champanagar Jiribam na Tos ngamduna mai kai khanki aduga YLC Dibong Khunau Jiribam na kang kaptuna sanaba hauki half mamangda YLC Dibong Khunau Jiribam na Yawol B Champanagar na Panjil Mapan ahumda YLC Dibong Khunau na mangjin thaduna satki anisuba half matungda kangkhot animak na kang kan kapnaki apiba matamda YLC Dibong Khunau Jiribam na Yawol B Champanagar bu Panjil taramanga taramathoida maithi piduna YLC Dibong Khunau Jiribam na tournament asigi mapu oikhi aduga Yawol B Champanagar na anisuba tahauki loisalakpada chief guest amadi thorongi president na champion amadi runners up takraba amadi best sek fai best lam tha taraba kangloi sing amasung referee sing the prize amadi khudol pot sing tamki ngasi championship asida guest prize only sing taret ado runners up ta lupa listing manga pikhi best sek fai the joint winner oina YLC Dibong Khunau gi jamuna amadi Yawol B Champanagar Jiribam gi pasot leina check fai taret panduna best check fai gi mana pikhi aduga YLC Dibong Khunau gi ke manglem bana lam tha tarani thoi kaptuna best lam tha gi mana pikhi Aroibada ay ngasagi pawong lobirasi.
ICAR Lamfelpat ki Agro Meteorological Field Unit Amphudagi Pirakpai ngasagi report amagi matungina ngasi Manipurda khwaidagi sabagi chang ngasi Celsius degree 19.2 oiki khwaidagi ingbi chang na Celsius degree 22.5 oiki nungsita yauba ising manilgi chang na ayukta chada marifudra ga manga amadi nungtheldana chada humphudra humdoi oiki ngasi chukhiba nungdugi chang na millimeter manga dasmik ahumni Losilakpada marui bapau amuka na pizari. Kukijo singna chathok chasin tawbada thingba thambagi mayokta Kukijo CSO singi working committee na imphal dimapur lambida matangkak tab economic blockade ki khongjang changsinba haukhre. Hayeng pangthokadaba World Indigenous Day gi thoranga mari lainana United Naga Council na thingba thamlakpadagi pharmacy gi president asang kansar fam thadokre Rohan Philembu an president in charge oina hapkre AHPI Manipur chapter da affiliate tawba na laing sangsingda PMJAY scheme matam khara leplagani haina phongdorakpadagi scheme ski matengna dialysis tawri patient sing kok ta khut hapna re Amade, Wangu police station konba Wangu lamkha da thokiba lambi gi khudong thiba thodog amada nangani laikhidrei amana sopan nangkhibadagi laikanakre Taba Manipuri pau matang asil loijare meeting tabiriba singbo ongkana kharamjari